Image photo mi ing tabiri basingbu ahanba makta nomaiting condition taram okchari asigi maroiba pauda uwa thajinduna inamda masi kallashi haina Minister Thonga Bisorjit na haikre afaba mapung phaba mi ama oina bahonna bahaibisi larik khaktuna yade lamdam madugi matam matamgi issue kaya nainaba changi haina MP Bimol Akoijamna fongdokre Japan da thabak taunabagi kutongchabasingi matangda awareness program ama pangthokre Lunena Jammu and Kashmir da security force amasung terrorist singi marakta khuthoknabada lanmi ama sire mapungaba pau miyamda pizari mama amana macasingbu piklingaidagi saudriba phawba sembirekpagumna miyoibai khuinasu piklingaidagi uwa thajinduna iramda masi kallasi haina Environment Forest and Climate Change Power Agriculture Science and Technology ki Minister Thongam Bisorjina fongdokre wafam asi Forest Department Government of Manipur na senduna lamdeng makhalekai da leiba lamdeng makhalekai community hall da imagi mingda u pambi amamam thasi haiba hiramda Humputara mga subaba na mahosab disingani kulmarigi tharongga mailena fongdokibani Tharamadu da lamsang yasigi MLA Sorokaibam Rajan Forest and Environment ki Additional Chief Secretary MH Khan IFS PCCF and HOFF SS Sabra amadi Forest Department ki maruiba thomisingna athoiba mitungnansing oiki Tharamadu da Minister Thongam Bisorjina makataraduna hai mahoksagi khal kairektuna Thokhan ningdaba thakdok kaya thorokli basi khosemna thokhan banade miyoi bana thokhan bani haibasi khangjinba mathau tai lamdam asigi haurakliba mahairoi singdasu awareness piba tangai fadaba amalai chahi amada mi amana u chara tare nipan tharagadi awaba leiroi birthday natraga tharom ama hekta pangthokpa matamda cake kaktuna sel tinghanbagi mahuta u char amamam thajilabadi mahausagi kaitharakliba kalasi khara makhai kanba ngamgani lengakta khak intoktana isai sanasu wakhal tadna kaitharakliba khalasi kanminasi male masida leiriba miyo karor kayana uchar sing tharabadi male masi asangbu malem oigadoribani lonena manipurda hojik thengnari balana sigi matangda paladuna mahakna hai lengangna tawba yaba thabak sing paikhatli miyamna punchilu haina lauriba si punchinduna kari tawgadage haibagi matangda khannari haiba wafam ama haiba wafam fongdok aduna aikoi masel amaga hunnaduna aikoi maselgi marakta nungainadaba leinabagi mahutta apunba oina punsinduna thabak paikhatminasi haiki madugi maru iroidana su aikoi forest kai da banate kai tawudu madu mahut sinadaba haidana aikoi ki leiba tuan ba kempa pankana leiba selda pan forest aba kai ba matamda akoi kempa na akoi lei Madada paisa forest to deposit of holy. Madada Karitawi, Akapuma Hamada Uwa Pambi, Karising, Siam, Nabagi, Shamka, Nabagi, other environmentally, Madu, and a promotion to Novidanka, be a pan market of Mangan, the decision. Nakala Moromda, Taramadu, the Saruk Yakiba, Lamsang Yasiki, MLA, Sorokaibam Brazil, the Fongdorapada. Thawai panba khudingmak environment ga naknana leiba ngaktani chahi khudingi anoba uwa kaya thajinduna masing yamhansi mari leinaba authority singna afaba sengba environment fangnaba thabak thorom kaya ama pangthoktuna lakli chingda uwa thajinbadagi yanthatpagi changna hengalakli umang wamang kokshilakduna thawai panba singda awaba kaya ama mayokna hale masina ngasidi thengnaramdaba kaya ama thengnare mahoksagi khalda kaiba kaya lakna sabgi changsu hengalakpa amadi ising ichak fawa anirak thengnaduna awaba kaya ama nanghale khudingmak asi thengnadanaba miyoibai khosu wakhal taminaduna punna honaba ama changi lenga khaktana tawgani haiba ngaidana isai sanasu wakhal taminasi ahongba leitaba sana leibak ama oinaba honabada punna thaudang yaminasi haiba wafam fongdoki ekoi athuba matanda ekoi solution lama poraga sigumba singi loisanba amasong manipur da ngasi ekoi nong khitan chawda that thoiba mayam ama tawriba mayam singase department leiba manipur da leiba department yakai manga taruk leiba department singina magi department ke tuba tongan ma mokoi na paikal ka development ekoi na paikal ko scheme kaya da ekoi phajana ekoi praja ekoi na implement government su tawba du ka praja ekoi na mateng pangkan da thabak to mapung phana implement tawda ekoi praja ki cooperation iraga
Senapati District Student Association SDSA na economic blockade tawragani haibagi voice message ama social media da paksana sandorakliba message asina miyam praja sing maram leitina nungnangba pokhale haina Senapati District Students Association na thadorpa cherolamada hairi cherosna makha taraduna asigumba tonga asi yumpham yawdaba aranba wafam ni haina sengdorakladuna SDSA gi office ki maikidagi economic blockade ka mari leinaba statement natraga notification amata thokiba leite miyamna sigumba aranba pawasida thajabidana puning leitana leibiyu amadi SDSA gi office ki maikidagi miyamna pauna chingba share tawbada source adu thajaba yaba mafamdagi ra haibadu hana thidok piraga share tawbiyu amadi ekhogi community na asigumba tonga amadi aranba pawgi mayokta lei haibasi miyamna khangbiyu haina SDSA gi jeroduna appeal tawrakli Afaba mapung faba mi ama oinaba honnaba haibasi larik khaktana yade lamdam adugi matam matamgi oiba issue kaya nainaba changi sang naina khabar paba mathau tai haina MP Bimol Akoijamna Fongdokre wapamasi Kaisamthong dalaiba Ramlal Paul Higher Secondary School gi oina handak chahi gi class 10 amadi 12 ta mark wangna pass tawrakraba maherosing okpagi tharmaduga mailenena Pangthokibani school asigi lising amaga samapan marifunithoi metric alumni ga khosamnaduna pangthokiba tharamaduda mahairoi puna kunda selgi mana yauna achamba khudol tamdna mokhobi puning thagotki tharamaduda Ramlal Paul gi lising amaga samapan marifunithoi metric alumni gi President A. Guneswar Sharma MP Bimol Akoijam Principal Haubam Bovina Maroiba Mitungnen oina saruk yaki Taramaduggi matangda wangangaduna Bimol Akoijamna hai Ramlal Paul gi mahairoi sing discipline leina unique oina leirakpa school amani school asida tamlakpa mahairoi kaya ngasidi tongan ba hiram kaya da masak naiba fam naiba oikre haujiki matamda school fari haina leiribasi matamadu da leiramde afaba school haiba amalaiti school adu da tamniba mahairoi singna faraba matamda school adu phagadabni amaromda mahairoi singna exam da sonta hauri haidna wakal hantaba taroidabani exam haibasi laik macha ama khaktani wakhalo chauthoknaba honnaba changi hairaduna lari khak tawbana punsi ama mayoknaba ngamdi haiba wafam fongdoki Netrahat lay school se sigi model se ne hai Christian missionary ki tu dena taba India ki cultural moving da taba train to pa adu ki model law ga ho gi bani na bo dia ki concept se kind le ra da da ningsang akwari noi Netrahat tu natri ne da ram pa che adu ki minus to ki ba yamna discipline leiba adu ki cultural ethics aw chanu thinrari ka ka se to de na beher ma sarun ne se chai pa ra ma ba I the DC Mami Sami Horis the class 3 the Kamapada, 3 the Gitamu, was a Ari, Howe, Kaka, Sing Takpin Bosa, Mona Salam dining period. National Skill Development Corporation NSDC Kutangda Japanda Hotel Management Hospitality amasung Healthcare Sector da thabak taunavagi khudongchaba singi matangda awareness amasung NSDC gi international official ga wari watai sanabagi thorum ama ngasi Kaksing Phoksupalai da leiba Library and Information Center Kaksing auditorium da pangthokre Government of India gi National Skill Development Corporation NSDC amadi Manipur Government gi Manipur State Rural Livelihood Mission MSRLM ga punna senduna pangthokiba ngasigi tharamaduda Manipur State Rural Livelihood Mission MSRLM gi Director Nongmaitem Bandana Devi IAS NSDC gi Manager Sani Kumar NSDC ki State Engagement Officer Masot Mi Zimikna Daista famkibaga loina awareness program adugi resource person sing oina wangangki sawyaki basina hangla pawo hangkayagi pakumso piki hairi ngasi Library and Information Center Kaksingda Mui Films na cinema improviser ga punna khudol tamba short documentary film Peddling Down Haina haiba documentary film asi Culture Circle na host oina release tawna miyamda utkure film asi Kaksingda cycle mass oina sizinaba amadi Kaksingi miyamgi pungning wakal thawgatpa film ni
ꯖꯦꯅꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯣꯏꯅ ꯅꯧꯅ ꯂꯥꯛꯀꯗꯧꯔꯤꯕ ꯗꯤꯔꯦꯛꯇꯔ ꯑꯁꯤ ꯗꯤꯔꯦꯛꯇꯔ ꯑꯃ ꯑꯣꯏꯕꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯁꯤꯡ ꯁꯨꯔꯕ ꯏꯂꯤꯖꯤꯕꯜ ꯑꯣꯏꯕ ꯃꯤꯑꯣꯏ ꯑꯃ ꯖꯦꯅꯤꯝꯁ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯁꯦꯅꯤꯌꯔ ꯗꯣꯛꯇꯔꯁꯤꯡꯗꯒꯤ ꯈꯜꯂꯒ ꯍꯥꯞꯄꯤꯌꯨ, ꯖꯦꯅꯤꯝꯁꯀꯤ ꯑꯦꯠꯃꯣꯁꯐꯤꯌꯔꯗ ꯑꯍꯣꯡꯕ ꯂꯩꯇꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅ ꯖꯦꯅꯤꯝꯁ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯅꯤꯡꯊꯧꯖꯝ ꯗꯤꯅꯦꯁꯅ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯍꯧꯖꯤꯛ ꯖꯦꯅꯤꯝꯁꯀꯤ ꯗꯤꯔꯦꯛꯇꯔ ꯑꯣꯏꯔꯤꯕ ꯂꯥꯏꯁ꯭ꯔꯝ ꯗꯦꯕꯦꯟ ꯑꯁꯤ ꯍꯧꯈꯤꯕ ꯆꯍꯤ 2012ꯒꯤ ꯖꯨꯂꯥꯏ 3ꯇꯒꯤ ꯆꯍꯤ 3ꯒꯤ ꯇꯦꯟꯌꯔꯗ ꯍꯥꯞꯈꯤꯕꯅꯤ꯫ ꯉꯁꯤ ꯑꯁꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯕꯅꯤꯅ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯗꯤꯔꯦꯛꯇꯔ ꯑꯁꯤ ꯂꯩꯉꯥꯛꯅ ꯍꯥꯞꯄꯤꯔꯛꯄ ꯃꯇꯝꯗ ꯗꯤꯔꯦꯛꯇꯔ ꯑꯃ ꯑꯣꯏꯕ ꯌꯥꯕꯒꯤ ꯃꯤꯅꯤꯃꯝ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯍꯥꯏꯕꯗꯤ ꯀꯣꯂꯦꯖ ꯑꯃꯗ ꯆꯍꯤ 5 ꯑꯦꯁꯣꯁꯤꯌꯦꯠ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯒ ꯆꯍꯤ 5ꯅ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯅ ꯊꯕꯛ ꯄꯨꯔꯛꯂꯕ ꯃꯤꯑꯣꯏ ꯑꯣꯏꯒꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯁꯤꯡ ꯑꯁꯤ ꯁꯨꯔꯕ ꯖꯦꯅꯤꯝꯁ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗꯁꯨ ꯁꯦꯅꯤꯌꯔ ꯗꯣꯛꯇꯔ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤꯗꯒꯤ ꯈꯜꯂꯒꯗꯤ ꯖꯦꯅꯤꯝꯁꯀꯤ ꯂꯩꯔꯤꯕ ꯑꯦꯠꯃꯣꯁꯐꯤꯌꯔꯗ ꯑꯍꯣꯡꯕ ꯂꯩꯇꯕꯗ ꯅꯠꯇꯅ ꯁꯥꯇ꯭ꯔꯒꯤ ꯃꯣꯃꯦꯟꯇꯝ ꯈꯪꯅ ꯊꯕꯛ ꯇꯧꯕ ꯉꯝꯒꯅꯤ꯫ ꯃꯃꯥꯡꯗ ꯊꯦꯡꯈꯪ ꯀꯌꯥꯔꯛꯇ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯁꯨꯗꯕ ꯗꯥꯏꯔꯦꯛꯇꯔ ꯊꯥꯔꯛꯄꯗꯒꯤ MCIꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯄ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯀꯦꯔꯤꯌꯔꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯕ ꯌꯥꯎꯈꯤꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯁꯨꯔꯕ ꯁꯦꯅꯤꯌꯔ ꯗꯣꯛꯇꯔꯁꯤꯡꯗꯒꯤ ꯑꯣꯏꯅ ꯍꯥꯞꯄꯤꯌꯨ꯫ ꯍꯧꯖꯤꯛ ꯗꯤꯔꯦꯛꯇꯔ ꯑꯣꯏꯅ ꯐꯝ ꯄꯥꯏꯔꯤꯕ ꯂꯥꯏꯁ꯭ꯔꯝ ꯗꯦꯕꯦꯟꯅ ꯃꯇꯝ ꯈꯔ ꯗꯤꯔꯦꯛꯇꯔ ꯑꯣꯏꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤꯗꯃꯛ ꯍꯣꯠꯅꯕꯤꯔꯝꯕ ꯊꯕꯛꯁꯤꯡ ꯃꯈꯥ ꯇꯥꯅ ꯆꯠꯊꯕ ꯉꯝꯍꯟꯕꯤꯌꯨ ꯑꯃꯗꯤ ꯗꯤꯔꯦꯛꯇꯔ ꯑꯁꯤꯅ ꯆꯠꯀꯗꯧꯔꯤꯕ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯈꯤ꯫ ꯇꯧꯔꯛꯄ ꯌꯥꯕꯒꯤ ꯄꯤꯕ ꯂꯩꯖꯕꯗꯒꯤ ꯖꯦꯅꯤꯝꯁꯇ ꯂꯩꯖꯕ ꯏꯂꯤꯖꯤꯕꯜ ꯑꯣꯏꯔꯕ ꯀ꯭ꯋꯥꯂꯤꯐꯥꯏꯠ ꯑꯣꯏꯔꯕ ꯗꯣꯛꯇꯔ ꯑꯃꯗ ꯍꯥꯏꯔꯤꯕ ꯐꯝ ꯑꯁꯤ ꯁꯤꯟꯅꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯅ ꯖꯦꯅꯤꯝꯁꯇ ꯑꯋꯥꯕ ꯇꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯁꯥꯇ꯭ꯔꯁꯤꯡꯒꯤꯗꯃꯛ ꯑꯃꯗꯤ ꯖꯦꯅꯤꯝꯁꯇ ꯂꯩꯕꯤꯔꯤꯕ ꯍꯣꯜ ꯐꯦꯀꯜꯇꯤ ꯁ꯭ꯇꯥꯐ ꯈꯨꯗꯤꯡꯃꯛ ꯌꯦꯡꯕꯤꯔꯀꯥꯟꯗ ꯃꯈꯥ ꯇꯥꯕꯗ ꯁꯤꯟꯕꯤꯒꯗꯧꯔꯤꯕ ꯅꯠꯇ꯭ꯔꯒꯅ ꯃꯍꯨꯠꯇ ꯂꯥꯛꯀꯗꯧꯔꯤꯕ ꯗꯥꯏꯔꯦꯛꯇꯔꯁꯤꯡ ꯑꯁꯤ ꯍꯥꯏꯔꯤꯕ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯁꯤꯡ ꯑꯁꯤ ꯀꯨꯞꯅ ꯌꯦꯡꯕꯤꯔꯒ DM ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤ ꯃꯄꯨ ꯄꯥꯝꯗꯕ ꯔꯤꯒꯨꯂꯔ ꯑꯣꯏꯗꯕ ꯁ꯭ꯇꯥꯐꯁꯤꯡꯅ ꯇꯧꯅꯤꯡꯕ ꯀꯨꯁꯤ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯀꯦꯔꯤꯌꯔ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯂꯩꯔꯦ꯫ ꯃꯍꯩꯔꯣꯏꯁꯤꯡꯅ ꯔꯤꯒꯨꯂꯔ ꯁ꯭ꯇꯥꯐ ꯍꯥꯞꯄꯤꯌꯨ ꯍꯥꯏꯅ ꯊꯦꯡꯈꯪ ꯀꯌꯥꯔꯛꯇ ꯋꯥꯀꯠꯂꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇ꯭ꯔꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯗꯤꯃꯥꯟ ꯑꯁꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯌꯥꯎꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ DM ꯌꯨꯅꯤꯚꯔꯁꯤꯇꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯆꯦꯛꯁꯤꯜ ꯋꯥ ꯊꯝꯂꯛꯂꯤ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ A ꯕ꯭ꯂꯣꯛꯇ ꯂꯩꯕ ꯌꯨꯅꯤꯌꯟ ꯑꯁꯤꯒꯤ ꯀꯟꯐꯔꯦꯟꯁ ꯍꯣꯜꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯌꯨꯅꯤꯌꯟ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯏꯔꯣꯝ ꯗꯤꯃꯣꯆꯥꯟ ꯍꯥꯏ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯉꯁꯤ ꯐꯥꯎꯕ ꯔꯤꯒꯨꯂꯔ ꯑꯣꯏꯕ ꯁ꯭ꯇꯥꯐ ꯑꯃꯠꯇ ꯂꯩꯇꯕ ꯃꯔꯝꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯗ ꯑꯟꯗꯔꯒ꯭ꯔꯦꯖꯨꯑꯦꯠ, ꯄꯣꯁꯠ ꯒ꯭ꯔꯦꯖꯨꯑꯦꯠ ꯑꯃꯗꯤ PhD ꯇꯧꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯦꯛꯖꯥꯝ ꯃꯇꯝ ꯆꯥꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯄꯥꯡꯊꯣꯛꯈꯤꯕ ꯑꯦꯛꯖꯥꯝꯁꯤꯡ ꯑꯗꯨꯒꯤ ꯔꯤꯖꯜꯠ ꯑꯃꯗꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯉꯁꯤ ꯐꯥꯎꯕ ꯄꯤꯊꯣꯛꯇꯕꯅ ꯃꯈꯥ ꯇꯥꯕ ꯃꯍꯩꯔꯣꯏ ꯇꯝꯕꯗ ꯆꯥꯎꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯦ꯫ ꯃꯁꯤꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯀꯦꯔꯤꯌꯔ ꯃꯥꯡꯍꯜꯂꯦ꯫ ꯍꯧꯖꯤꯛ ꯔꯤꯒꯨꯂꯔ ꯑꯣꯏꯗꯕ ꯁ꯭ꯇꯥꯐꯁꯤꯡ ꯑꯁꯤꯅꯁꯨ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯗ ꯇꯧꯅꯤꯡꯕ ꯃꯑꯣꯡꯗ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯌꯦꯡꯁꯤꯟꯕꯤꯅꯕ ꯂꯩꯇ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯇ꯭ꯔꯦꯟ ꯑꯁꯤꯗ ꯑꯗꯨꯃꯛ ꯆꯠꯂꯒꯗꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯗ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯑꯃꯗꯤ ꯇꯝꯂꯛꯀꯗꯧꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯥꯡꯒꯗꯧꯔꯤꯕ ꯀꯦꯔꯤꯌꯔꯒꯤ ꯈꯜꯂꯒ ꯍꯧꯖꯤꯛ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯀꯦꯔꯤꯌꯔ ꯃꯥꯡꯂꯕꯁꯨ ꯃꯥꯡꯅ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯊꯨꯕ ꯃꯇꯝꯗꯒꯤ ꯆꯔꯥ ꯍꯦꯟꯕ ꯌꯥꯎꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯟꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯦ꯫ ꯏꯚꯟ ꯇꯥꯕꯤꯔꯛꯇ ꯇꯥꯔꯒꯗꯤ ꯍꯪꯒꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯐꯥꯎꯕ ꯆꯪꯁꯟꯅꯕꯒꯤ ꯈꯣꯡꯖꯪꯗꯣ ꯑꯗꯨ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯑꯩꯈꯣꯏ DMUꯒꯤ ꯑꯄꯨꯟꯕꯒꯤ ꯁꯥꯇ꯭ꯔꯒꯤ ꯐꯤꯔꯦꯞꯇꯣ ꯑꯗꯨ ꯂꯧꯖꯔꯦ ꯍꯥꯏꯕꯁꯦ ꯉꯁꯤ ꯄ꯭ꯔꯤꯟꯠ ꯃꯤꯗꯤꯌꯥꯒꯤ ꯊ꯭ꯔꯨꯗ ꯍꯥꯏꯖꯒꯦ꯫ ꯃꯈꯜ ꯀꯌꯥꯒꯤ ꯈꯣꯡꯖꯪ ꯆꯪꯁꯟꯕ ꯑꯩꯈꯣꯏ ꯍꯧꯅꯕ ꯁꯦꯝ ꯁꯥꯖꯔꯦ꯫ ꯏꯚꯟ ꯍꯧꯖꯤꯛ ꯍꯥꯏꯖꯈꯤꯕꯗꯣ ꯍꯪꯒꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯐꯥꯎꯕ ꯇꯧꯅꯕ ꯑꯩꯈꯣꯏ ꯁꯥꯇ꯭ꯔꯁꯤꯡ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯉꯁꯤ ꯄ꯭ꯔꯤꯟꯠ ꯑꯦꯟ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯤꯗꯤꯌꯥꯒꯤ ꯊ꯭ꯔꯨꯗ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯤ꯫ JSC for brutal killing of ꯁꯣꯏꯕꯝ ꯁꯔꯠ ꯁꯤꯡꯍꯅ ꯃꯃꯥꯡ ꯊꯥ ꯖꯨꯟꯒꯤ ꯇꯥꯡ 23ꯇꯒꯤ ꯖꯤꯔꯤꯕꯥꯝꯗ ꯂꯩꯕ ꯂꯩꯀꯥꯏ ꯈꯨꯗꯤꯡꯗ JSCꯒ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀ ꯌꯥꯅꯈꯤꯕ ꯋꯥꯐꯝꯕꯨ ꯉꯁꯤ ꯐꯥꯎꯕ ꯊꯕꯛ ꯑꯣꯏꯅ ꯇꯧꯔꯛꯇꯕꯒꯤ ꯃꯥꯌꯣꯛꯇ JSCꯒ ꯈꯨꯠꯁꯝꯅꯗꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯈꯤꯕ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯉꯁꯤ ꯖꯤꯔꯤꯕꯥꯝꯒꯤ ꯆꯤꯡꯗꯣꯡ ꯂꯩꯀꯥꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯁꯤꯡꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯃꯤꯅꯤꯠ ꯑꯃ ꯂꯦꯞꯇꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯐꯝꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯁꯤꯗ ꯁꯣꯏꯕꯝ ꯁꯔꯠ ꯀꯨꯃꯥꯔꯒꯤ ꯃꯤꯍꯥꯠꯄ ꯈꯨꯗꯛꯇ ꯐꯥꯒꯗꯕꯅꯤ, ꯌꯦꯜꯍꯧꯃꯤꯁꯤꯡꯗ ꯁꯤꯡꯅꯔꯛꯄ ꯂꯦꯝꯅ ꯊꯥꯔꯣꯏ, ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯀꯗꯕꯅꯤ, ꯀꯨꯀꯤ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯌꯥꯔꯣꯏ, ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯀꯥꯏꯕ ꯌꯥꯔꯣꯏ, ꯃꯅꯤꯄꯨꯔ ꯏꯃꯥꯅ ꯌꯥꯏꯐꯔꯦ ꯍꯥꯏꯕ ꯈꯣꯜꯂꯥꯎ ꯀꯌꯥꯁꯨ ꯂꯥꯎꯗꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯑꯁꯤ ꯐꯝꯈꯤ꯫ ꯋꯥꯀꯠ ꯃꯤꯐꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯆꯤꯡꯗꯣꯡ ꯂꯩꯀꯥꯏꯒꯤ ꯋꯨꯃꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯤꯕꯤ ꯍꯥꯎꯕꯝ ꯊꯣꯏꯕꯤ ꯗꯦꯕꯤꯅ ꯍꯥꯏꯈꯤꯕꯗ
Jiribamgi Samu Punbi Gulartholdagi Soibam Sarat Kumar Singbo Mihati Nahapi Krabamatong Manipur Lengaka JSC ga Yanikiba Tabak Sing Tabak Oina Pangthok Piyaktaba si Kandem Tawi Atuba Matamda JSC ga Lengaka Yanakiba Warip Adu Tabak Oina Tawbiyu Karigumba Tabak Oina Taroktrabadi Lengaki Mathakta Akan Makhongjang Sangsingani Haina Fongdoki Jiribam JSC ga Amadi Sarkarga Unna Yana CM Iha Matunga Sibab Sarkana Tabak oina pangthok piyaktaba maram oiduna JSC amadi Jiribam Praja miyamna Kandem Tawi amadi mihat asibu athu matamda puthokpiu karima puthokta taragadi Jiribam Praja amadi JSC na aikoi pulla kanda khongjang kya akan ba khongjang kya sangjilakani haibasi afam asi sarkar afam thamjari Mamang tha June gi tang tarukta Mishimina Thokna Jiribamda Irang Haurakpadagi Hujik Jiribamgi Vidyanagar da leiba Multi Sport Complex Indoor Hall Chingdong Lekai Upper Primary School Chorok Atingbi High School Jiribam Higher Secondary School Children Home Harinagar Amadi Atay Tongan Mafam Singda Hangliba Relief Camp Singda All Manipur United Club Organization Amukogi Advisor Ito Tongbamna Luchingduna Infaldagi Lakiba All Manipur United Club Organization Amuko Poire Leimarol Merapaibi Apunba Manipur All Manipur Women's Voluntary Association Amawa All Manipur Maitei Pangal Clubs Organization Ampal Amadi Jiribam Dalariba All Jiribam United Club Association All Jiribam Merapaibi Amadi All Manipur Women's Voluntary Association Amawa Jiribam Branchna Shell Amadi Set na Chanaba Fuel Sing Mateng Pangkre Tengbang Khongsat Asigi Matangda All Manipur United Club Organization Amuko General Secretary Pratap Lesang Timna Paumi Sing da Haikibada Mamang Chahigi Me Tang Ahumda Kangluk Anigi Akanba Lan Taukraba Matung Makha Samtharapa Oina Jiribamda Langi Awaba Khangliba Relief Camp Singda Leiriba Awa Ana Tarba Miyamda Kharadang Oribasu Mateng Pangba Laksabani Mahakna Makha Taraduna Amukoga Chatminariba Loop Singda Maru Oina Jiribamgi Ajukada Miyamgi Awar Apasing Mateng Panghaningba Amadi Matamgi Pau Pibiduna Mateng Pangnaba Aikoi Leiri Aduga Jiribamgi Miyam Wakal Sonthabidana Aikoi Puna Lingjel Manadna India Government Aikoida Singna Rakliba Asidagi Ngakthoknaba Punna Hotnaminasi Haiki Aduga Jiribam District Ama Oiri Hairaga Hospital Asida Lairamniba Fibam Asi Pende Hospital Asi District Amagi Thakta Thambiyu Haina Manipur Chief Minister ki Pukning Chingsinjari Haiki Paumi Amana Jiribam District Asi Manipur Chief Minister na Santi Hanzilakli Haribasi Kadai Fauba Chumbagi Haina Hankiba Wahangi Paukum Piradna Pratap Nahai Masi Political Oiba Makogi Freerep Oigani Aduga Makogi Political Oiba Wakalonga Amuko Gadi Lapna Lainei Santi Oiri Haibasidi Makogi Policy Oigani Santi Oiri Harigadi Hausik Oiriva Piba Masida Laigadra Masi Praja Miyamna Lepsasanu Haiba Wafam Pongdok Lamki Bharat Vikas Parishadna Ising Ichau Nanglaba Soinairaba Amadi Lukrabigi Imung Singda Yum Kupnaba Jinga Amadi Ising Hapnaba Syntax Yentokre Bharat Vikas Parishad Manipur Prana Parishad Asiki Founder General Secretary Dr. Suras Prakash Mapok Numitka Mailena Paswe Part 1 Amadi 2 Amashung Sagol Bandalaiba Imung Mangada Yum Kupnaba Jinga Amadi Ising Hapnaba Literalist Chamanga Chanba Syntax ki Polam Sing Yentokre Tharomasi Parishadna Sewa Pakwara Haina Mingthonba Sayol Anifana June Kuntaretagi July Tara Pauba Sangshilakpa Program Amagi Makadani Kamting na Laidaba Imung Manga Lukrabi Ani Amasung Tabak Suba Ngamjadraba Disableги Imung Ama Yauna Ising Ichaugi Awababu Kharada Werebasu Koknana Bahadna Mating Pikibani Bharat Vikas Parishad North East ki President Dr. Moyangtem Premjitna Hai Lamdam Masida Thokliba Tangduleta Draba Misi Mina Amadi Ising Ichauna Awana Taraba Imung Kayada Parishad Asina Hanasu Thaknanaba Ising Hapnaba Syntax Phenyl Lime Kang Hidak Amadi Nomada Changdaba Yadraba Chana Thaknaba Polam Sing School Angang Singi Boy Kolom na Chingba Item Kayasu Mating Piba Laikrabani Matung Tarakpatusu Pikigani Haina Fongdoki Ngasi Yum Kupnaba Jinga Amadi Sing Hapnaba Syntax Yentokpaki Tharamaduda Rimski Hanagi Director Dr. Hemam Priyosaki Devi Regional Secretary Sampak BBP Senior Architect B. Krishna Kumar Sharma BBP Manipur Prangi General Secretary Sangita Patni BBP Manipur Prangi Vice President Sampak Nilam Patni Amasung BBP Manipuri Prangi Mahila Sabagita Sardama Bamsu Saruyaki
Handak numit nini humni asi nong lepna chukibana maram oiraga ising ichau thokna shokhalaba Nambol Kendra gi manung chenba khulsing Naurem Nambol Makha Kongkha Makha Nambol Sabal gi imung chanipan marfutara da Kendra sigi MLA su oriba Education Minister T.S. Basanta Kumar District Administration Bisnupur gi khutangda relief materials sing yanthokre ngasi Minister Basanta Kumar masalakna SDO Nambol Sagosem Indrajit SDC Nambol Thoidingjam Sambunat amadi staff singalona ichaugi awaba mayoknariba Nambol Kendra gi imung sing aduda Nomada changdaba yadaba polam sing cheng hawai asathau thumna chingba relief ki polam sing ado yanthokibani Manipur lengangna ahanbagi oina interim relief fund dagi lupa lakh ama pidegani haina lakthoki ba do athuba matamda pithokna ba tawbiyu haina tungan ba relief camp singda changjafam lawtna lariba inmate chingna lenga ki pung chingsilakli ngasi more amasung Churachandpur atei mafam kya dagi lanjenarakuna akampar relief camp Wangjing Kodombopi sports complex amadi Lamding higher secondary school Wangjing da lariba inmate ching amasung leifam Chandabadagi amadi anayek yarakpadagi khangna chanaba magi miyoi mari matagi mayumda tangzuna layakhiba inmate chingna Manipur lengagi puning chingsiladuna magi apamba mot sing phongdong narakhibada kanglupki lan asina maram oiraga mayum makai thadoklamlaga lanjelaktuna tongan ba relief camp singda lairakpa chahi amaga thani farakle lengakna mating oinaba haidna lupa lakh ama tangkhai marirak Thokna pigani lauthoki ba do athuba matamda pibiyu haina phongdong narakpasu yauri aduga inmate kharamana amuk lengakna pifam thokpa senfam madu punna amuktada suna pibiyu haina mot phongdorakpasu yarakli relief camp da lerakpa tha tara mari farakle lengakna athubada iramdamda halhanbina ba tawbiro haiduna so phongdong naraki Tubama tanda akhoi angtang di camp da bisi yamna ware layak na karim oina ubida mane aduna atubama tanda moreda angtang di handana ba tabiyu government na atubama tanda yum iram duda akhoi bu hanba yana ba atubama tanda senbi yu ai shamak soji anaba patient ni aduna aruba anaba orakpa kanda ikhoina layeng ba sakam matamda suki mati awaba thengnajai chaba khaksidana akhoi puthi semba yaba natabnina aigi hanagi iramda moreduda hanjaraga hunda leita halaga akhoi hanagi punsiduda amuk hana halanbiona Manipur gi yelho furup kanna bahona bada thuba matamda NRC chatna hanba kuki militant singi mathakta thamliba su lokthokpa kuki sing ST list dagi lokthokpa thabak India government na khudakta pakhatpa amadi village volunteers singda chatharakli ba kahenba thawong amadi makhoibu fajin punsinbagi thabak India government na khudakta lepa ngamlabadi Manipur yelho furup kanba ngamgani haina Manipur Committee for Peace and Development konthaujame asigi Swift Convener Wahengbam Kameso na Fongdokre ngasi Manipur Press Club ki Thangjing Hall da pangthokiba pawgi mifam amada wafam asi fongdokladuna Kameso na hai Manipur da haukiba chahi gi me homdagi hauduna ngasi fawba chatharakliba lan asi kuki militant singna tampaki lamda kumtharaktuna maitei furupta landarakpani ngasi fawba maitei furupna kuki singi mathakta landakiba leitri kuki militant singna makhogi tonganba administration ama Sem naba taliba dimana si pipam thokte amadi kuki Manipur gi yelhomi furup nate manamaduna makhoibu ST list dagi khudakta loktokadabani loinana Manipur da mapalamdagi narol da changnakliba mitop miranja sing thingnaba tuba matamda NRC chana hanba loinana kuki militant singa chatnariba su khudakta loktokadabani haiduna ngasi Manipur gi governor gi khuthangda India gi President Draupadi Murmu da memorandum amasu pisinkre haina phongdokhi Bagi yumsing bukai khaba masih program muna khangna buka pamne la nasi ekoi be senti hai batar badi nasi iram da Manipur da lewa ukisi nasi baru puna patapa ama darkar hoi natragana uki na baiti da lale haje bakam da ekoi na la nasi musi ta lan tor badi nakal ni bang sai ke phangbai si hongas kare Nong pambe khudingda laifam lensing thong hangna miyamna ina lining kannabagi wakhalon ama sandokpa haunabagi pandamda kangling ngaklona ngasi ingengi nong panba
नुमित्ता चिंखई चिंगदा लेबा लाइनिंगथौ चिंखई अपानबगी खोमदा लमतु सेंदोकपगी थरमगा लोनिना लाइफमलेन सिट चेंबगी पाउजेल खोंहौगी थरम पांगथोक्रे ngasi पांगथोकिबा लमतु सिट चेंबगी थरम अदुगा मैलेनेना कंगलेंगलोगी थौमी बोनी नोमाइथेम नाहाय ngasi हौदोकलिबा लाइफमलेन सिट चेंबगी थरम असि नोमा पानबा खुदिंग लाइफमलेन थोंग हांगदुना कंगले खुनाय खुंजाव लेचाउनबगी पांदमदा पांगथोकपनी लाइनिंगथौ सिंखई अपानबगी खुबम सेनरिबा सेलुंगबना चायल अमदा इराय नुमित अमदी नोमाइजिंग खुदिंग थोंग हांगदुना थौगल तौबिरंबबो कंगले ngaklogi maikidagi taret chenja katna ikai khumnab utki political activist sapamcha kangli palna hairangoi pambi thaduna ngasigi tharamatu haudoki Imphal West District ki manung chenba gari makhale kai leiba thau enterprises lingkhat ki bagi anirak suba mapokumon thoram ngasi gari makhale kai leiba thau enterprises ki proprietor ningthaujam bina kumar gi yumda pangthokre tharamadu dalekai adugi ahalsing N Ningthem P Netrajit P Binoy Singh amadi food processing ki master trainer Pintuna president member Singh oina saruk yaki tharonga mailena thau enterprises ki proprietor Khangembam Ningol Ningthaujam ombi bina kumai na phongdorakpada haukiba chahi lisingani kunithogi June 3 ta enterprises asi linkhat lakibani enterprises asina puthokliba product item asi pickle da item 13 aduga singjuda makhal ani punna item Taramapan puthokpa ngamle thau enterprises asi linkhatlakkhibagi maroiba pandamdi mahangna sarkar gi thabak phanghaudragasu food processing gi line da changchinduna isana isabu thabak pijiduna senthok leina hingba pamlaki aduga loinana thabak phanghauda nahak kyabusu thabak piba pamlakpadagi enterprises asi linkhatpani enterprises asina haujit punna miyoi taramatoirom thabak piba ngamle market asi hanadi yam expand to bangam lamdi adu bhojiti state asi ki mafam ayam bade expand to bangam le atop state ching Delhi Karnataka Jammu and Kashmir Assam amadi Nagaland na chingba mafam singdasu thaba ngamle pickle pu haibagi demand su yamna leiri hairi miyamna enterprises asibu nungsibiyu pungning thogat piyu miyam gi seba mapung phana tawba ngamba oizagi hainasu Bina Kumarina Makata na Fongdoraki, Tarongi Makata Tarakpoina, enterprises asibo, Linkatpada Mateng Pangkiba, Muikiarasu, Kudol Pot Pitna, Ikai Kumna Utki, Aduga, Achamba Chaklin Amasaminaki, Panbayabadi, Nintozam Ombi, Bina Kumari, Gari Makale Kaidagini, Mahaki Mapura Bagimina, Nintozam Radesiam Kawi. Kwakatil da leiba Pitambra English School da DJs Academy na senduna da 1 DCA Interschool Chess Tournament lisingani kunmari haudokpagi tharom aduda Youth Affairs and Sports Director T Phulen Meitei Manipur Chess Association Secretary RK Bogen Pitambra English School Principal Khwairakpam Nilima Debina athiba mitunglen oina sarukyaki tournament aduda class 2 dagi 12 fawda leiba mahairi chahum henbana sarukyaki Tournament to Mailena, Youth Affairs and Sports Director T Fulena Haikibada, Chess Sanabana, Kanabakaya Piri, Tabak Amatobada, concentrate, focus Tobangabi, Nasiki function Nasina, Maharisinda, Sanabakak Natana, education the Su Achobakanam Piba Wakal, Loxing Pibadan, Mating Panglagani, Lonena Chess Masanasi, Indiagi Tungan Tungambam Famda, Tamil Nadu, Andhra Pradesh na Chingbam Pamkayada Yam. Common oina sanai makhoi da siliba SCFI tournament ta Manipur represent toba yana ba madi Manipur su sinba yana ba propose tawragani association singda players singi expenses chinaram ba do haujiti direct benefit transfer tawna player masada oina pina basilagani masina sanoi singna sanabada diet phajana chaba madi makhoi gi practice ta kudong chaba kaya piragani NEP 2020 Lakpadagi education system da yamna ahongba lakle hanadi sport amadi education si tongan tongana thamlami adubu hojiti NEP 2020 gi matung ina sport chu larik ki saruk amo ohelakpana lamda masida so hanadagi hena chanori ka hena puthokpasu ngamlagani haiki Jammu and Kashmir gi Kulgam district ta security forces amasung terrorist singagi marakta khuthokna bagi thadukta lanmi amasire Modergam Village da terrorist lady haibagi pau fangbadagi CRPF army amasung local police ki apunba team amana operation sathaki team aduna village adu yorokpaga militants sing adubu fana ba thawrang lokhaki maduda nakal ani dagi nomai kapnaki lanmi ama sokpadagi lekidre Jammu and Kashmir gi atai mafam sing dasu security force amadi terrorist sing gi marakta khuthokna bagi thodok sing thoki hauki batada
Dora district ki ngando area da terrorist ahumna thaba pangthokna ba hotnaramdagi pangthok pangam khan kidrabani ngasi khothokna khiba Modergam village ki thokdoki matangda makha taba report ngaidini hairi Central Gaza da Israel na tungan ba air strike chathaduna mioi taruk hatkre makhoidugi manungda angangani amadi United Nations ki wakar ama yaukre Israeli lanmina lan taksilakpadagi Gaza gi missing Palestinian million anirongi manungda mioi manga gi manungda maridi territory adugi center da sensinduna changjafam lauduna leibani hairi mioi ayambana makeshift tent camp amasung mi yamna kongna taba urban area singda changjafam lauduna leibani hairi ngarangsu West Bank ta Israeli army na attack chathaduna mioi tait hatkrabani amaromda Israel Lebanon border da militant group Hezbollah na rocket kapsinduna attack chathabada Israeli lanmi ani soki Magaji refugee camp manaktasu Israel na attack chathaduna mioi taru hatkre kayamana sokankre hairi Der al-Bala city da leiba al-Aqsa Martyrs Hospital gi official na haikibada laikidrabasingi manungda mioi amadi UN base mangakta shirami air strike aduda yumamasu soki hairi Alrebeda Maribu Pau Amuhana Uwa Tajinduna Idam Damasik Kalashi Haina Minister Tongan Bisojina Haikre Apaba Mapung Paba Mi Ama Oina Bahona Bahaibasi Lari Kaktana Yade Lamda Madugi Matamatam Shukya Naina Bajangi Haina MP Bimol Akoijamna Fongdokre Japan da Tabak Tau Nabagi Kudong Chabasingi Matangda Awareness Program Ama Pangtokre Lunena Jammu and Kashmir Security Force amasung terrorist singi marakta khotongnabada lani ama sire ngasigidi image PAODAM pijaba matang asida losinjare mi ing tabirabasingbu kurumjari